Tripura ke Agartala da laiba Umakanta Mini Stadium da sathariba Humudra Raksuba National Football Championship for Santosh Trophy lising kunmari kunmanga ge Group Stage ta Manipur Group D gi winner orga final round ge stage sangmangam krai ngasi numidang waram pung mari tabada sanaki ba Group D ge ahum suba amadi aroiba league match ta Manipur yumbu Tripura bu panjil anisino da maithiba pirga final stage yaukibani Manipur Group D gi oina match sanaki bada match ahum mai paktuna puna point mapan phangmangamduna group ki winner oikibani All India Football Federation AIFF ki media makada Tripura na yumbu orga thasi ki tara mangada gi sathariba championship asida Manipur team gi maikedi gi panjil ani adu ani suba hap matung gi sanaki bada LT Lolina match ki humudra manga amadi marifudra suba minute san mangam ke ngasi gi match adu da LT Lolina man of the match ki manasu fangke Manipur team adu TH Ibotombi Kamai Zoe Rongmai H Prem Kumar abadi N Zina Devina mathangsina team manager head coach Assistant coach amadi physiotherapist oina lusingki ningsing bayabadi Manipur ahanba match da Sikimbu panjil taruk amada aduga ani suba match dana Mizoram bu panjil ani amada maithiba piramkibani